E-service की website यादब था अमा हेलकपदगी खुदोंग चादब कया मायोकनादुना लैरे यामना मरु अबा website अमा ओइना सिजनरिबा income OBC domicile employment की मरु अबा documents सिंग तानाबदा सिजनरिबा e-service असि था अमा हेना यारक्तबन लमदम असिगी माहिरोइ सिंग अमदि मियामना अदुकी मतिक अवाबा मायोकनादे मसिगी मथक्ता हुजिक scholarship थाजिनबगी अमदि widow pension द संगबो domicile income न सिंगबो सिंग certificate online की खुथांग द लौथोकपो यादरा लैरे पाउसना हाई website असि सिजनबा याखिदबदगी documents सिंग offline द थाबा यादबदा online की खुदोंग चाबा लौनबा हाइरिबा e-service website असि गवर्नमेंट अथोब मतमदा यानबा सिनबियो हाइरिबा सर्विस असि मतम कुइना यारक्तबना मियामदा e-service न पीरिबा खुदोंग चाबा सिंग लौबा ngamdana लैरे हाइरे RPF का मरी लेनादे हाइना सेंगदोरक्ले हौखिबा नवेंबर 22 मणिपुर पुलिस की WhatsApp ग्रुप ता फोंदोलखिबा पाव अमदा कक्सिंग पुलिस स्टेशन गेट चेक पॉइंट गे सेक्रेटरी फोर्स न खुलाइगा कोना फारे हाइरिबा कक्सिंग डिस्ट्रिक्ट की लमजाव मया लेकाइदगे युमराम तोंबा सहियांग खैतरो असि RPF अमदि मसिगी लामि संगलोप PLA गा करिगो महिरम अमतदा मरी लेनादे हाइना आइना थिंख्रबा लालहलोप असिगी असिस्टेंट सेक्रेटरी पब्लिसिटी थौपुरिबा बंकिम न खुयक पिदना प्रेस थादरपा जेरोल असिना हाइरे एमसु अमसुंग फेसबुक न यामना कन्ना यानिंगदबा फोंदोरक्ले ngarang laibak thiba thodo amada fair share higher secondary school thobal tamba mahiroi nupi ani secretary force ki gari na thomlambada ama laikhidaba amana tamthina sokhiba laikhidraba mahiroi adugi mamingna sarina singamayom apopogi ming MD Azimuddin laifam yaripok singamathak laikai ne soklaba mahiroi adugi mamingna singamayom nasima apopogi ming MD Jamin Khan laifam yaripok singadagi soklabi mahiroi asi hauzik Rajmeri city de laikanadana lairi haina MSU headquarters के Assistant Publicity and Information Secretary ngangom ni hena press thadrok pa zero asna hairi zero asna hai extend si thoklo matung ta dun leiriba mahiroi anibu mioi bagi minung simaset ama phawo popogi mohot mahiroi amabu makhong pai duna gari makhadagi sing thokiba amadi sing thoklaba matung gari adu thauduna satkiba habasi emsuna akanam ongda condemn tawi thodo asida janari ba security personnel khudima akan ba logi oiba sairak pigadabani haina emsuna mari lena masing da khanghalakle Amarom the Federal Students Organization Kanglaipak Pesok Headquarter Publicity Secretary T Sadanandana ngasi press the thadrok zero amana hide bade ngarang yamna laibak thiba thodo amada security force pudun lakpa bus amana mahiroi anibu thombada amana kudak to laikidaba amana yamna thina sokpadage Hauzik like Nare, like Hidraba Mahiroi Sarina Singamayum Tobal Wang Matab the Labor Pensier Abhiram Higher Secondary School da Class 11 Tamlebi Mahironi Aduga Sok to the like Naribi Singamayum Nasima Kawi, Basadu the Tudura Lak Pama de Manakna Podaleramba Security, Horski Tau Adubu Akanmong the Yanning the Hide, Zeros in a high Mibu Garina Tom Labamatum Asopa Simbu Kudak the Hospital the Pukat Pipagi Mohota, Security forcing Aduna Tunduna Lakpa Gari Adubu, Selhan Kinabahona Duna Lake, Yamna silai tapa thong da thawa yaudrba haksang adubu pot sai singnabagumna singthokuna thomlamliba gari adubu selhan khibagi thong adu awangba thak da yaningde asigumba thong asi matungda amuhana thohan bidana ba haijarakle loinana thong aduda senariba security force singbo logi oiba matik saba serak bibiu laikhidraba mahiroi sarina gi thawaina mapugi lekolde ingna sikna leiba oira sanu amade emung manunggi awabada phesoksu sarugyare hauzik laikanaduna leiriba nasimasu taibang mapuna sanbi thuna phagat pama detect ta kai taba oirasano haina phesok ki maikai dagi thongri jari haba wafam su thamlakle tax piriba singda ka hena wahaloi dabani haina president na phongdokhre Laibas the Ladiba tax piriba miam the tax congat pagi tabak se quite the nemba awaba pi the moonda congat kadabane haina India ke president Draupadi Murmuna Pongdokre Wapamasi India Revenue Service ke official trainer singna President Budeu Delegi Rashtrapati Baban the Unabada Pongdokibane Murmuna Makataraduna transparent oiba technology na mai punaba amade accountable oiba system ama sagat kadabane Laiva asigi mapangal lehanabagi damak revenue collection tawbagi tabak siyam na maru oi haike revenue singna pirakpa fund sing aduna leba asugi infrastructure education health amadi social welfare gi thabak singsu moong model tana salaiba ngamhalibane trainer officer singi thodang ase leba si semgat pada yamna sauba responsibility lay adubu tax collection tawba matamda apanba pi daba amadi tax pidiba mioi sing aduda wahandana khongat pagi kanglon ama thamgadabane haike Mahiroi gari na thom da sena masing thabak tagi terminate tawgadabani haina nakalamrom da phongdoraklei
ngarang pung ahung rom taramdai da fencer ki mahiroi anibu police ki gari na thombada mahiroi ama lekhidaba amade amana tamthina sokhiba thodok adu du chenaba police sing amade gari thoriba miyai singbu pung ni pan gi manungda miyam khangna thabak tagi terminate tawdabani haina Kanglaipak Minority Welfare Organization KMWO Manipur na thatorokpa cherol amana haide Zaukhat thorang tawbada quality compromise tawba wangoi esigi oinadi yaroi haina MLA Laokhre na phungdokhre wangoi da leba community health center the blood bank amadi labor room semgat sagalibagi phibam asi wangoi esigi MLA Khuraijam Laokhre na hakthengna na mafam aduda chatuna yengsinkhre hospital asigi anoba extension building semgat libagi implementing agency oiriba health and family welfare engineer selgi AETS Ronald Kumar staff sing CAC wangoi gi medical officer in charge Texam Tampha amadi staff sing yauna anobo building semgat libagi phibam yengsin khiba atuda nauna semgat liba structure adugi quality ngaktuna semgat sagal libra habesu multifunction river detector sizinaduna yengsin khi khongsara aduga mari lenana MLA Khuraijam Laokhre na hai wangoi da leiriba CAC asi lamdam asomda leiriba miyamgi oinadi yamna maru oiba hospital amane hospital asida anaba masing yambana maram oiraga hospital asi district hospital ge thakta onkhatpa yarabane hiramasiga matangda state amadi center lenga na khangbadagi hospital asi pakthok chawthok hanabagi damak senthang pithaduna sengot sagatpagi ayaba pirakpane quality da compromise tawba si wangoi esigi oinadi yaroi authority natana authority saba yaroi isa isana wakal tabiyo haike Assam da draka konana miyoi ani fare Tata truck amada lakhiba Manipur macha ani Assam gi Delai police check post gate manakta police ki kangbuna ngarang masing yamlaba waba tablet amadi morphine ga konana phare hari pharba miyaching adudi maibam tomba amadi Azmatullah kawi makoi alina Tata truck registration number NS01Q8582 da drug sing adu Manipur dagi Dimapur phawraga Assam da purakibani haide thodok aduga mari lenana Bokazan police ki SDPO Rastam Ras Brahmana hai pharba yaba tablet sing aduna gram lising taret ka gram samri lumi amadi morphine aduna gram Saniyo kunmathoi lume drugs sing adu tongan ba packet kuntragani thoi da hablaga purakibani haide pharba miyosing makhata pathabak lokhanaba mari lenaba authority da khusinaragani haide Sheikh Hasina Bangladesh da sinarakna ba taksinkhre Hauzik India da sangjapam lawduna leiriba Bangladesh ki hanagi Prime Minister Sheikh Hasina bu Bangladesh da khusinarakna ba Bangladesh authority na India da taksinkhre hari India gi maikai dagi Bangladesh ki hauzik oiriba phibam asida tumina laisinduna tongan ba maikai amarom da kumna yengsili haina expert singna phongdokli India na Hasina bu Muhammad Yunus Khan na lusingba Bangladesh ki interim lenga aduda thidokna bagi thorang amata hauzik phawbagi oinadi leite hari Bangladesh lengang na India ga hana lena khiba bilateral extradition treaty adubu palladuna Sheikh Hasina bu India dagi thidokna ragnaba pressure pirakpane haidi Bangladesh ki foreign minister na wafam sing asigi matang da India lengak tagi popkum ngaiduna leiri panba yabadi hauzik India da michel oina leiriba Bangladesh ki hanagi prime minister Sheikh Hasina bu Bangladesh ki korna haukiba November 13 ta thori yalaga hatnaba rai ama lauthokibane Parmada terrorist PDF ki imung manung leba village ayamba mai tharaga tanthokhre hari Nakalamoromdana Kuki na Kangpokpi district Alert Laokhre haina social media singda Kuki inpi cycle gam kaina thorakos cherol ama thaganarakle